E-PAO tabiriba khudimakpo Uitram Susmitana ayuki pau pizari ahanbida maruoiba headline. Library da Chatuna afava Lairik Thinarambado ngasidi smartphone gi Matengna Araiba Maongda Fangle haina Professor Lokendro na phondokre. Sujatabo house arrest tawduna nupilan thorom yahon kidaba human rights khonganabani haina kunjarani na phondokre. Good governance habasi phamnaiba singna miyamda khudong chaba sing phangan baduni haina CM na phondokre. Library da Chatuna afava Lairik Thinarambado ngasidi smartphone gi Matengna Araiba Maongda Fangle haina Lokendro na phondokre. Houjikti matamda internet data kaya ama Araiba Maongda Fangle. Matam amada library da Chatuna afava Lairik kaya paduna thirambasing adu ngasidi smartphone amagi Matengna loina khangba ngamle. Tha asigi kunmari fawba chathagadaba third series 1 week workshop on data analysis using scale and SPSS ngarang Manipuri University ki Department of Commerce ki conference hall da hodokpagi thoramda Professor N Lokendro na haikibani. Lekhidraba Professor BM Singhabu ningsingba oina MU ki Department of Statistics na sinduna pangthokiba workshop hodokpagi thoram aduda MU gi Vice Chancellor Professor N Lokendro University asimaki School of Mathematical and Physical Science ki Dean Professor Sumitra Fanjobam Department of Statistics ki Head Professor Salam Opendra amadi workshop adugi convener Dr. Salam Santi Kumarna mathang sitna Chief Guest President amadi Guest of Honor oina saruyaki. Thoram aduga mari lenana Professor N Lokendro na hai. Lekhidraba Professor BM Singh amadi Manipur gi oina saknairaba statistician amani. Oza asina MU gi Department of Statistics asibu mai pakpa amadi mapangal kanba department ama oinaba angamba thakta honarami. Houjikti department asi lairiba oza singna su kanna honabadagi mapangal kalba amadi afaba department ama oiba ngamle. Mahakna hai Houjikti matamda internet data kaya ama Araiba Maongda phangba ngale. Matam amada library da Chatuna Lairik kaya paduna thirambasing adu ngasidi smartphone amagi Matengna loina khangba ngamle. Masigi mathakta artificial intelligence ki nongma gi chawkhalakli. Loinana data kaya ama khangba ngamnaba honabada scale amadi SPSS na chawna mateng pangba ngamgani. Mathangi series dadi tongan ba department ki maheroi singnasu scale amadi SPSS ki matangda hena khangba ngamnaba saru yahanaba honasi haiki. Workshop adu hodopagi thoramda lekhidraba Professor BM Singha gi photo da leishu katuna ikai khunaba utki. Sujatabo house arrest tawduna nupila thoram yahon khidaba human rights khongoina bani haina kunjarani na phongdokre. Police station taruna konba mafamda amuk hana abspa thamjilakpa matung khulngakpa hatpa horakpa commando matik chana chairak pigadabani fazin kiba khulngakpa taruk athubada thadu ul loinana miyamgi damak thongna fana chongthorakliba imagi mairagi convener TS Sujatabu Delhi da house arrest tawduna nupilan gi thoram yahon khidaba haibasi human rights khongonabani lawi hainam All Manipur Women's Voluntary Association gi president Y Kunjarani na phongdorakli. Wafam asi Khuyathongda leba Poire Lemerel gi mayai loishangda pangthokiba paugi mifam amada Y Kunjarani na phongdokhibani. Poire Lemerel amadi amobana sinduna pangthokiba paugi mifam aduda Y Kunjarani na makhatana paumisingda hai. Kuki militant singna horakpa chahi ani rom farak labalan asida lengakna micham kaya hathankre micham sing kannaba khulngakpa thoklakhibani khulngakpa takthok tringai irang hana loshinba aduna afava lengak amagi achumba khongthang oigani. Nakal amadana free tharga nakal amadana hatningma matamda hatpa phuningma matamda phuba yaroi maram aduna khulngakpa hatpa police dismiss tawgadabani khulngakpa taru condition yaudana thadorakadabani loinana makhatana miyoi amatagi human rights matpa yaroi haiki maitei phurupna achauba thodang lauduna Manipur asi ngaklakpani adubu phurup asibu atamnana temsinnaraga alspa nongna thamjilakpa habasi laibak thibani. Ek asina micham hatpa natana miyamgi punsi amadi lanthum ngakpa ngamloi. Khudam haibabu lema khongja leiba 57 Mountain Division gi dagi mangkiba Laisram Kamal Babu na khudamni. Ek asi khudakta lauthokadabani Manipur muthatnaba center amadi state lenga na shinbe yaroi haiki.
Good governance haibasi famnaibasingna miyamda khudongchabasing phanghanbaduni haina CM na phongdokre. Chief Minister Nongthamam Birena haikre good governance haibasi lengak pairiba famnaibasingna miyamda thamoi sengna khudongchabasing phanghanbaduni. Lengaki makhada thabak tawribasing asi miyamgi yanglen saruni ching amasung tamga samnanaba go to hills amasung go to village haudokibani. Masi leibak amasung miyamga chawkhat thorangda manaba khunai ama puraknaba pandamda hongdokibani. Wafam Singh asi Chief Minister Secretariat ki Cabinet Holder lenga ki Department of Administrative Reformers Division na sinduna chayol amachut na tha asigi kunmari fawa chathagadaba Good Governance Week amadi Prasant Gon Kiore haudopagi thoramda preside tawkiba Chief Minister N Virena phangdokibani. Thoram asida Cabinet Minister MLA Singh, Chief Secretary DC Singh amadi lenga ki makok thongba officer Singh saruk yakhi. Chief Minister na makhatana haikibeda good governance asi hanagi Prime Minister oiramba Atal Bihari Vajpayee gi mapok numit kamari lenana thoram pangthokadoribani. Chief Minister na lising ani taratare tagi Chief Minister oirakpadagi hongdokkiba scheme sing maipak na honabada saruk yakiba DC Singh officer Singh thagat pasu phongdokhi. Ngarangi thoram aduda IAS officer oiriba officer Singh da CM na laptop amamamsu yanthokre. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Truck marida purakpa kwa supari phare. Ngarang nungthil pung ahumlom tarakpa matamda National Highway 37 Imphal Jiribam lambida aingi wangmada lona truck marida purakpa kwa supari sing lambi paring adugi Khongsang Police Station manakta hangba police checkpost amayada Rongmai Naga Youth Organization members sing na fare hari. Thaudok adugi matangda Rongmai Naga Youth Organization gi luchingba amana phongdorapagi matung inadi lambi paring asida aine yadaba amadi permission yaudaba potlam kaya puthok pusin tawre habigi akaknaba paw phangbadagi ngarang Rongmai Naga Youth Organization Rongmai Naga Chief Association amadi Nungba Area Chairman Association gi mihut singna drive chathabada Tata truck marida puduna lakba kwa supari sing fagat khibani. Tata truck sing adu Assam UP amadi West Bengal dagi driver singna thauduna makoishu haujik fare. Mari Lenaba authority singna aingi oiba thabak laukhatuna matik chaba chairak pidrabadi potlam sing asi mai thaduna manghalagani haina su phongdokhi. Lambi gi khudong thiba amada laikhidabagi masa phangdabana mathau mangam pangthopak ngamdana leire. Tha asigi tara manga gi numidang pung 3 tara rom tabada Moirang Police Station gi manung chana leiba Naran Sena da thokiba lambi gi laibak thiba thodok amada laikhidabagi manga ni laihul tamba numit oirabasu thawa yaudaba hakchang yumda sinadabana mathau mangam amata pangthoktana leiribasi athubada pangthokhanbiyu haina laikhidrabagi loinabi EBM halna phongdorakli. Wafam asi ngarang Bisnupur district ki kha pochambam maning ward number 9 da leiba laikhidraba namairakpam Soba Chandra chahi yangkhaitaret apopa laikhidraba Rabi Chandra gi yumda pangthopa paugi mifam amada laikhidrabagi loinabi EBM halna phongdokhibani. EBM halna makhatana haikibeda laikhidraba Soba Chandra December 15 gi numidangda Moirang lomdagi yumtamna mahaki gari dayo thoraga halakpada Naran Sena na yaurakpada Tata Gospik registration number MN04C0219 na thombadagi laikhidabani. Adubu ngasi pawba thawai yaudaba hakchang yumda sinadabana laikhidrabagi mathau mangam amata pangthoktana leiriba asi mari leinabasingna atuba matamda miyeng changbibaga loinana imung manunggi awaba ubiraga warushin ama puraktuna aroiba mathau mangam pangthokhanbiyu. Su nomlaga imung manunggi awaba pubada natana ipuroibana thamlamba icha ahum mahei masing tamhalibani. Maram asina laikhidrabagi lehoriba icha ahum loinana imung manunggi awaba asi ubiduna ipuroibagi thawai yaudaba hakchang imung manungda sinabiduna aroiba mathau mangam pangthokhanbiyu haina mari leinabasingi pukning chingchilakli. Amit Shah na chathakiba thawong yaningdaba utuna MPCC na khongjang changsingkhre. Union Home Minister Amit Shah na Dr. B.R. Ambedkar Karem kathaina duna wangang kibagi mayokta yaningdaba phongdoktuna amadi Congress ki President Malik Arjun Kharge da chathakiba thawong adubu yaningdaba phongdoktuna Manipur Pradesh Congress Committee ki President K. Megachandra luchingduna MPCC gi makok thongba thomi kayana ngarang kangla mamangda khongjang changsingkhre.
AICC na India pumba chathariba khongjang asigi saruk ama oina ngarang MPCC gi thomishingna Congress babandagi hauduna kanglagi nongchu thangba sanathong phawba khongchat ama chatuna mafam aduda khongjang chathaki. Demand for Prime Minister Modi to apologize to the nation by thanking Home Minister Amit Shah for insulting Baba Sahib Dr. B.R. Ambedkar Amadi. Lok Sabha Speaker must institute an inquiry against the BJP MP who insulted our Congress President in Parliament haiba banner puduna chatkiba khongjang aduga mari lenana Wangkhem Kendragi MLA su oiriba K. Megachandrana hai. Father of Constitution haina khangnariba ekhoina ikai khumnariba Dr. B.R. Ambedkar bu Union Home Minister Amit Shah na karim kathaina duna Rajya Sabha da wangang kiba adu yabangamloi. Mahana phongdo kibada wapam adu gidamak Union Home Minister Amit Shah masamak lale haizagadabani. Loinana mahak Union Minister gi phamdagi resign tawgadabani. Union Home Minister gi wangang asi yaningdaba phongdoktuna ngarang leibak asigi mafam khudimakta khongjang changsili. Amaromda Union Home Minister gi wangang adu yaningdaba phongdok lubagidamak Congress ki President Malik Arjun Kharge da BJP ki MP singna lebak macha tadaba thawongsing chatharikiba asi yabangamloi. Asigumba thawong asi thamoi shokna nungaite BJP gi MP singna chathakiba luzadaba thawongsing adu Speaker na kupna thikatuna thodok aduda maral leibasing cherak pigedabani haina mahana makhata ki. Manipur High Court na Lucy Priya gi Facebook thinkibagi mayokta metada notice issue tongnaba khangankhrei. High Court of Manipur gi Justice Ahan Thembimol gi bench na Manipur lengak na Lucy Priya machin menaba mahaki official Facebook account thingjinbagi mayokta Facebook metada notice issue tongnaba khangankhrei. Manipur lengak ki maikhetagi Lucy Priya gi post kayana other community kuki mabukning nungairoidaba wafam kaya phongki haina phongdorakli. Lucy Priya gi petition adu Senior Advocate Khaidemani, Advocate Maihobam Rakesh, Advocate Aribam Niteshori, Advocate Aribam Gautam Sharma amadi Advocate Khangembam Samungongna punna tharakibani. Loinana Manipur lengak amadi Bharat lengak ki Ministry of Information and Technology maikaidagi Advocate Kamini Kumar na lepki hairi. Lucy Priya ki maikaidagi phongdokibada lengak heitraga angangi Facebook hekta thingjinba asi malemda angakpasingi manungda amani. Lucy Priya faraba phatrabasu malemgi khwaidagi angang oina East Timor government makhada official youngest diplomat oina President amagi special envoy oiribani. Mahaki Facebook na malemgi miyamga pau phawdok phawjin tawnabada achoba chaingakni. Ngami haiba matagom Manipur lengak na mahaki machin menaba hotnabada Facebook hekta thingjiliba asi mahaki career hantahannaba hotnabaga chap manai hari. Manipur, Mizoram amadi Nagaland da PAP regime amuk hana chanahankrei. Mapan laibaktagi naronda mi changlakpa thingnaba security ki ahenba section thorang lokhatpa oina Manipur, Mizoram amadi Nagaland da Ministry of Home Affairs na Protected Area Permit PAP regime amuk hana chanahankrei. Khongthang asigi makhada state asida changlapa foreigners singi checking hena kangkhat hanbaga loinana Foreigner Protected Area Order 1958 ki makhada permit lawigi tangai fadaba leragani hari. Ningsing bayabadi North East State singda tourism chawkhat hanabagi pandamda Protected Area Permit PAP asi haukiba lising ani taramathoi gi January thada lauthokibani. Adum oinabak security gi maramna amuk hana chetna halakpani. Foreigner visitor singna state asida changdringeda condition kaya ngaklaba tungda numit tarani gi permit lawba yagani. Permit asi mathau tabagi matung ina sangdokpagi khudong chabasu laigani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada marueba pau amuka hana pizari. Library da Chatuna afava Lairik Thinarambado adu ngasidi smartphone gi Matengna Araiba Maongda Fangle haina Professor Lokendro na phongdokhrei. Sujatabo house arrest tawduna nupilan thorom yahon kidaba human rights khongonabani haina kunjarani na phongdokhrei. Good governance habisi phamnaiba singna miyamda khudong chaba sing phanghanbaduni haina CM na phongdokhrei. Matang asida Loyalam E-PAO na ayuki pau piba loizari tabiriba khudimakko amuka hana khurunjari.